ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯔꯥꯟ ꯄꯟꯆꯥꯌꯠꯀꯤ ꯚꯣꯠ ꯌꯥꯝꯅ ꯀꯜꯂꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯕꯖꯥꯔꯗꯁꯨ ꯀꯩꯊꯦꯜ ꯐꯝꯃꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯃꯕꯨ ꯑꯣꯏꯔꯣ ꯏꯃꯥꯗꯤ ꯑꯗꯨꯝ ꯌꯥꯎꯒꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟꯒꯤ ꯚꯣꯠ ꯃꯇꯝꯁꯤꯗ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯒ ꯇꯤꯟꯅꯕ ꯑꯍꯟ ꯈꯔꯅ ꯏꯃꯥꯁꯤ ꯚꯣꯠꯀꯤ ꯃꯇꯝꯅꯤ, ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯛꯄ ꯉꯝꯕ ꯃꯤꯒꯤ ꯚꯣꯠ ꯈꯣꯝꯃꯨꯁꯤ, ꯃꯦꯝꯕꯔꯁꯦ ꯍꯟꯗꯛꯇꯤ ꯀꯦꯟꯗꯤꯗꯦꯠꯁꯦ 4ꯕꯨ ꯁꯨꯔꯦ, ꯑꯗꯨꯅ ꯚꯣꯠ ꯈꯣꯝꯃꯨꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯧꯔꯒ ꯄꯨꯕꯤꯈꯤ꯫ ꯕꯕꯥꯒ ꯑꯩꯒꯅꯗꯤ ꯃꯗꯨ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯏꯃꯥ ꯍꯜꯂꯛꯑꯒ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯌꯥꯝꯅ ꯉꯥꯡꯉꯤ, ꯑꯔꯦꯝꯕ ꯆꯥꯕ ꯆꯠꯂꯤꯗꯣ ꯇꯟꯗ꯭ꯔꯣ? ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯃꯛꯑꯒꯗꯤ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯅꯆꯥꯅꯁꯨꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯉꯥꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ, ꯑꯩꯗꯤ ꯑꯔꯦꯝꯕ ꯆꯥꯕ ꯅꯠꯇꯦꯗ, ꯃꯣꯏꯅ ꯁꯨꯝ ꯚꯣꯠ ꯈꯣꯝꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯌꯥꯎꯕꯤꯔꯨꯕꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ, ꯃꯤꯒꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯄ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯂꯦꯞꯄꯤꯕ ꯃꯣꯏ ꯃꯁꯦꯟꯗꯤ ꯍꯌꯦꯡꯋꯥꯏ ꯀꯩꯁꯨꯝꯇꯕꯨ ꯍꯥꯏꯅꯈꯤꯔꯣꯏ, ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯅꯣꯏꯅꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯃꯤꯅ ꯂꯥꯟꯅ ꯎꯍꯧꯗꯣꯔꯤꯁꯤ꯫ ꯇꯧꯒꯅꯨ, ꯌꯨꯝꯗ ꯂꯩꯌꯨ, ꯍꯌꯦꯡꯋꯥꯏ ꯚꯣꯠ ꯌꯧꯔꯛꯑꯒ ꯅꯪꯅ ꯊꯥꯗꯅꯤꯡꯕ ꯃꯤ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯇꯨꯃꯤꯟꯅ ꯃꯅꯨꯡꯗ ꯊꯥꯗꯧ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯩꯁꯨ ꯅꯪꯅ ꯊꯥꯗꯒꯦ ꯈꯜꯂꯤꯕ ꯃꯤꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯎꯅꯨ, ꯅꯊꯃꯣꯏꯗ ꯊꯝꯃꯨ, ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯕꯅꯤ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯁꯤ ꯍꯣꯏꯗꯦ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ, ꯕꯕꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯅꯤ, ꯑꯩꯈꯣꯏ ꯂꯋꯥꯏ ꯊꯋꯥꯏꯗꯅ ꯍꯦꯟꯕꯅꯤꯀꯣ, ꯚꯣꯠ ꯃꯇꯝꯗ ꯃꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯝꯅ ꯀꯟꯕꯁꯤ, ꯏꯃꯥ ꯅꯪ ꯊꯣꯛꯎꯅꯨ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒꯅ ꯏꯃꯥꯕꯨ ꯊꯤꯡꯉꯝꯃꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯒ ꯑꯩꯒꯅ ꯊꯤꯡꯕꯗꯒꯤ ꯆꯠꯄꯨꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯒ ꯄꯥꯕ ꯑꯍꯟ ꯈꯔ ꯂꯩꯔꯤ, ꯂꯩꯀꯥꯏꯒꯤ ꯃꯣꯏꯁꯤꯅꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒꯤ ꯏꯃꯥꯁꯤ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯍꯧꯕꯤ ꯍꯦꯛꯇ ꯄꯨꯊꯣꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯄꯥꯟꯗ ꯏꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯕꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯕꯕꯥ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤꯅ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯂꯩꯇꯦ ꯍꯥꯏꯔꯨꯔꯒꯁꯨ ꯃꯣꯏꯅ ꯊꯥꯖꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯉꯨꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯂꯥꯛꯏꯕꯁꯤꯡ ꯑꯁꯤ ꯑꯍꯟ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯕꯕꯥ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯈꯣ, ꯏꯃꯥꯁꯦ ꯃꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯧꯕ ꯂꯥꯛꯏꯁꯤ ꯂꯥꯛꯀꯅꯨ ꯍꯥꯏꯈꯣ꯫ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯣꯏꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯅꯨ, ꯏꯄꯥ ꯍꯥꯏꯔꯨꯒꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯃꯤꯉꯣꯟꯗꯒ ꯉꯥꯡꯉꯨꯅꯨꯀꯣ, ꯑꯩꯅ ꯆꯠꯂꯣꯏꯀꯣ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯏꯔꯔꯣꯏ, ꯅꯪꯅꯕꯨ ꯑꯩ ꯊꯣꯛꯑꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯏꯃꯥꯁꯦ ꯍꯧꯕ ꯂꯥꯛꯑꯅꯨ, ꯚꯣꯠꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯥꯏꯗꯅ ꯁꯦꯡꯅ ꯑꯗꯨꯝ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯇꯥꯅ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯏꯅꯦ꯫ ꯀꯩꯊꯦꯜ ꯐꯝꯕ ꯃꯤꯅꯤꯅ ꯂꯇꯥꯅ ꯉꯥꯡꯕ ꯋꯥꯁꯤ ꯃꯤꯅ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯨꯅ ꯃꯥꯅ ꯈꯣꯝꯕ ꯚꯣꯠꯁꯤ ꯃꯤꯅ ꯀꯥꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯒꯤꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯌꯥꯖꯔꯦ, ꯍꯌꯦꯡꯋꯥꯏ ꯑꯀꯥꯕ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯗꯣꯏꯅꯤ, ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯃꯤꯗꯤ ꯗꯁꯥ ꯇꯥꯍꯧꯗꯣꯏꯅꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯣ ꯃꯣꯏꯁꯤ ꯇꯥꯗꯤ ꯇꯥꯔꯒ ꯂꯇꯥ ꯊꯣꯔꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯏꯃꯥꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯄꯤꯈꯤ꯫ ꯅꯣꯡꯃꯁꯨ ꯕꯕꯥꯗ ꯚꯣꯠ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯃꯇꯩ ꯃꯊꯣꯛꯄꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯅꯣ ꯑꯃꯅ ꯕꯕꯥꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯏ ꯍꯥꯏ, ꯏꯃꯥꯁꯦ ꯃꯤꯒꯤ ꯚꯣꯠ ꯈꯣꯝꯃꯟꯒꯅꯨ, ꯅꯣꯏ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯃꯤ, ꯂꯣꯏꯅ ꯂꯩꯒꯦ, ꯍꯦꯟꯖꯜꯂꯛꯀꯅꯨ, ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯏꯗꯅ ꯕꯕꯥꯗ ꯈꯔ ꯉꯥꯡꯉꯛꯄꯖꯥꯠꯅꯤ꯫ ꯕꯕꯥꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒ ꯈꯔ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯏꯃꯥꯗꯁꯨ ꯕꯕꯥꯅ ꯈꯨꯠ ꯌꯥꯎꯅ ꯐꯨ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯩꯗꯤ ꯏꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯗꯤ ꯁꯥꯎꯗꯅ ꯚꯣꯠ ꯅꯨꯃꯤꯠꯇ ꯚꯣꯠ ꯊꯥꯗꯕ ꯐꯥꯎ ꯆꯠꯂꯝꯗꯦ꯫ ꯚꯣꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯗꯤ ꯃꯥꯒꯤ ꯀꯩꯊꯦꯜꯗꯣ ꯑꯗꯨꯝ ꯆꯠꯆꯩ꯫ ꯀꯣꯟꯅ ꯚꯣꯠ ꯍꯥꯏꯗꯣꯔꯛꯄꯗ ꯂꯩꯀꯥꯏꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯥꯅ ꯊꯥꯗꯕ ꯃꯤꯗꯨꯁꯨ ꯃꯥꯅ ꯀꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯁꯨ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛ ꯆꯥꯁꯤ ꯀꯥꯏꯗꯅ ꯏꯃꯥꯁꯤ ꯑꯃꯨꯛ ꯍꯧꯕꯤꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯐꯖꯅ ꯍꯥꯏ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ, ꯅꯣꯏ ꯑꯗꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯨꯔꯣ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯌꯥꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ,
ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯃꯥꯡ ꯂꯩꯔꯛꯇꯒꯤ ꯏꯃꯥꯒꯤ ꯀꯥꯡꯒꯨ ꯑꯃ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯄꯤꯌꯨ, ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯧꯔꯒ ꯆꯠꯈꯤ ꯍꯥꯏ꯫ ꯃꯁꯤꯗ ꯏꯃꯥꯁꯨ ꯐꯅꯦꯛꯇꯣ ꯄꯤꯔꯝꯗꯥꯏꯗ ꯋꯥꯈꯟꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯈꯤ ꯍꯥꯏ꯫ ꯃꯤꯗꯣ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕ ꯃꯤꯁꯨ ꯅꯠꯇꯦ, ꯀꯃꯥꯏꯅ ꯁꯤ ꯇꯥꯟꯅ ꯐꯅꯦꯛ ꯋꯥꯏꯕ ꯂꯥꯛꯏꯖꯥꯠꯅꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯏꯃꯥꯗꯒꯤ ꯐꯅꯦꯛ ꯋꯥꯏꯕ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨ ꯌꯥꯝꯅꯁꯨ ꯅꯪꯕ ꯃꯤꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯣꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯗꯨꯝ ꯄꯤꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯅꯨꯄꯤꯗꯨꯅ ꯊꯤꯜꯂꯛꯏ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯁꯨ ꯀꯨꯏꯅ ꯋꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯤꯜꯂꯛꯇ꯭ꯔꯤꯁꯤꯅ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯏꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯅꯦꯛꯇꯣ ꯑꯗꯨꯝ ꯂꯧꯍꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯐꯅꯦꯛꯇꯣ ꯄꯤꯔꯝꯃꯒ ꯉꯥꯏꯍꯥꯛꯐꯥꯎ ꯐꯝꯃꯨ ꯌꯥꯗꯦ ꯍꯥꯏ, ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯐꯅꯦꯛꯇꯣ ꯏꯃꯥꯅꯁꯨ ꯌꯦꯡꯉꯨꯗ꯭ꯔꯦ, ꯑꯗꯨꯝ ꯄꯤꯔꯝꯕꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯀꯩꯊꯦꯜꯗ ꯍꯦꯛ ꯀꯨꯝꯃꯛꯄꯒ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒ ꯕꯣꯝ ꯕꯣꯝ ꯋꯥꯏꯁꯜꯂꯒ ꯇꯨꯒꯦ ꯍꯦꯛꯇ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯍꯟꯗꯛꯁꯦ ꯀꯣꯛ ꯈꯔ ꯉꯥꯎꯏ, ꯏꯁꯥꯁꯦ ꯕꯤꯄꯤꯒ ꯋꯥꯡꯉꯕꯖꯥꯔ ꯈꯪꯗꯦ ꯈꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯗꯨꯗꯤ ꯏꯃꯥ, ꯗꯣꯛꯇꯔꯗ ꯅꯆꯥꯅꯨꯄꯥꯒ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯒꯦꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯌꯥꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯒꯗꯤ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯌꯥ ꯈꯪꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯈꯪꯉꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯏꯃꯥꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯃꯁꯥꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯁꯣꯟꯁꯨ ꯌꯥꯝꯅ ꯁꯣꯟꯖꯜꯂꯦ, ꯑꯗꯨꯒ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯃꯁꯥ ꯃꯇꯣꯝꯗꯁꯨ ꯕꯣꯝ ꯕꯣꯝ ꯍꯦꯛꯇ ꯇꯨꯖꯩ, ꯅꯪ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯌꯨꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯗꯨ ꯀꯌꯥ ꯂꯨꯅ ꯂꯧꯁꯤꯜꯂꯨꯗꯦ꯫ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯁꯨꯝ ꯏꯃꯥꯗꯤ ꯀꯩꯊꯦꯜꯒ ꯁꯨꯝ ꯆꯠꯄꯒ ꯑꯗꯨꯗ ꯃꯁꯥ ꯁꯨꯝ ꯁꯣꯟꯖꯜꯂꯛꯄꯩ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯋꯥꯟꯊꯔꯛꯑꯦ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯕ ꯑꯃꯗꯤ ꯁꯣꯔ ꯀꯥꯝꯕꯤꯕ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯕꯨ ꯒꯥꯔꯤ ꯑꯃ ꯅꯦꯛꯇꯨꯅ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯏꯃꯥꯁꯦ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯦ, ꯃꯇꯝ ꯈꯔ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯣ, ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯂꯩꯅꯥꯗꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯃꯁꯥ ꯀꯟꯅꯕ ꯈꯔ ꯊꯥꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯒ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯁꯦ ꯃꯇꯝ ꯈꯔ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯦ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯁꯨꯝ ꯏꯃꯥꯁꯦ ꯌꯨꯝꯗ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯣꯡꯃ ꯏꯃꯥꯒꯤ ꯐꯅꯦꯛ ꯋꯥꯏꯔꯝꯃꯒ ꯊꯤꯜꯂꯛꯑꯝꯕ ꯃꯗꯨꯒꯤ ꯐꯅꯦꯛꯇꯣ ꯏꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ, ꯃꯤꯅ ꯋꯥꯏꯔꯨꯕꯅꯤꯅ ꯑꯃꯨꯛꯇ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯐꯅꯦꯛꯇꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯐꯅꯦꯛꯁꯦ ꯃꯇꯥꯏꯗꯒ ꯅꯠꯇꯦ ꯍꯥꯏ, ꯐꯅꯦꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯀꯥꯇꯤꯅ ꯀꯛꯈꯤꯕ ꯃꯃꯤꯁꯦ ꯏꯃꯥꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯁꯥꯎꯅꯤꯡꯕꯅꯁꯨ ꯏꯃꯥꯁꯦ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯃꯝꯗꯦ꯫ ꯋꯥꯏꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯏꯃꯥꯅ ꯆꯠꯂꯒ ꯉꯥꯡꯉꯨꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯥꯅ ꯀꯧꯊꯣꯛꯑꯒ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯗꯣ ꯃꯉꯣꯟꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯏꯃꯥꯗꯁꯨ ꯃꯥꯅ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ, ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯃꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯃꯧ, ꯏꯆꯥꯅꯨꯄꯥꯒ ꯅꯪ ꯕꯕꯥꯒꯅ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯂꯦ, ꯃꯤꯁꯦ ꯌꯥꯝꯅ ꯐꯠꯅꯔꯝꯗ꯭ꯔꯦ, ꯏꯃꯥꯅ ꯏꯆꯝ ꯆꯝꯅ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯔꯤꯁꯤꯒ ꯑꯗꯣ ꯃꯣꯏꯗꯗꯤ ꯉꯁꯤꯃꯛ ꯍꯥꯏꯔꯨꯈꯤꯅꯨ, ꯅꯪꯒ ꯑꯩꯒ ꯇꯨꯃꯤꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗꯨ ꯆꯠꯂꯒ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯊꯣꯛꯎꯁꯤ, ꯃꯣꯏꯗ ꯇꯝꯃꯨꯔꯒꯗꯤ ꯏꯃꯥꯗ ꯁꯣꯏꯗꯅ ꯉꯥꯡꯉꯛꯑꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯏꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ, ꯑꯗꯨ ꯃꯌꯥꯝꯒ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯁꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯔꯝꯗꯦ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗꯅ ꯌꯦꯡꯕꯕꯨꯗꯤ ꯏꯃꯥꯒ ꯃꯥꯒ ꯆꯠꯂꯒ ꯃꯥꯏꯕꯤ ꯑꯃꯗꯤ ꯇꯥꯟꯅꯔꯕꯖꯥꯠꯅꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯀꯩ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯅ ꯂꯥꯏ ꯇꯤꯟꯕꯨꯗꯤ ꯈꯣꯏꯔꯝꯊꯣꯛꯑꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯣꯏꯅ ꯃꯥꯏꯕꯤ ꯇꯥꯟꯅꯔꯤꯗꯣ ꯀꯌꯥ ꯁꯦꯡꯕ ꯌꯧꯗꯗꯅ ꯏꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯨꯝ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯝꯊꯣꯛꯈ꯭ꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯀꯣꯝꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯥꯁꯤ ꯅꯣꯡꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯗꯤ ꯉꯥꯏꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒ ꯊꯕꯛ ꯆꯠꯈ꯭ꯔꯤꯀꯥꯟ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯟꯗꯛꯁꯦ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯏꯃꯥ ꯆꯠꯄꯤꯈꯤꯅꯨ ꯍꯥꯏꯕꯗ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯉꯥꯡꯕꯗꯨ ꯀꯌꯥ ꯇꯥꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯗ ꯃꯪꯒꯣꯟꯗ ꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ, ꯑꯩ ꯉꯟꯅ ꯂꯥꯛꯀꯅꯤ, ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯝꯒꯦ, ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯗꯅ ꯃꯁꯨ ꯑꯄꯤꯛꯄꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯃꯒ
ꯍꯥꯊꯨ ꯍꯥꯊꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯍꯥꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯕꯖꯥꯔ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄꯗ ꯃꯥꯗꯤ ꯃꯀꯣꯛꯇꯣ ꯉꯥꯎꯈꯠꯂꯛꯇꯅ ꯃꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯪꯁꯜꯂꯨꯗꯅ ꯀꯟꯅ ꯊꯧꯔꯛꯄ ꯑꯣꯛꯇꯣ ꯑꯃꯅ ꯏꯃꯥꯁꯦ ꯊꯦꯡꯖꯟꯕꯤꯔꯝꯃꯤ꯫ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝꯅ ꯁꯣꯛꯄ ꯃꯥꯟꯗ꯭ꯔꯒ ꯏꯃꯥꯁꯦ ꯀꯣꯛꯇ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯃꯤꯅ ꯋꯥꯏꯈ꯭ꯔꯒ ꯑꯗꯨꯝꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯏꯃꯥꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯦ꯫ ꯚꯣꯠ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠ ꯀꯥꯍꯧꯗꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯐꯅꯦꯛ ꯋꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯏꯃꯥꯗꯒꯤ ꯐꯅꯦꯛꯇꯣ ꯋꯥꯏꯍꯟꯕ ꯊꯥꯔꯛꯄꯖꯥꯠꯅꯤ꯫ ꯏꯃꯥꯗꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯏꯃꯥꯅ ꯋꯥ ꯉꯥꯡꯕꯁꯤ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯇꯥꯕꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯚꯣꯠ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯃꯄꯥꯟ ꯊꯣꯛꯎꯕꯗꯨꯗ ꯊꯣꯛꯈꯤꯕ ꯗꯁꯥꯅꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯕꯤꯀꯥꯁ ꯀꯧꯖꯩ, ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯅꯤ ꯂꯩꯖꯩ꯫ ꯕꯕꯥꯒꯤ ꯃꯤꯡꯅ ꯇꯣꯝꯕ, ꯏꯃꯥꯒꯤꯅ ꯊꯕꯥ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯄꯤ ꯌꯥꯎꯖꯗꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯖꯩ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯌꯥꯝꯕ ꯑꯍꯟꯁꯤꯗꯤ ꯌꯨꯔꯥꯏ ꯆꯨꯗꯨꯅ ꯂꯩꯔꯦ, ꯇꯌꯥꯏꯗꯤ ꯐꯣꯟ ꯌꯣꯟꯐꯝ ꯑꯃꯗ ꯌꯥꯎꯏ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯤꯒꯤ ꯁꯪ ꯀꯞꯐꯝꯗ ꯌꯥꯎꯗꯨꯅ ꯄꯩꯁꯥ ꯈꯔꯗꯤ ꯇꯥꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗꯅ ꯗꯨꯀꯥꯟ ꯊꯣꯛꯇꯕ ꯃꯇꯝꯗ ꯃꯤꯒꯤ ꯂꯧ ꯀꯨꯝꯗꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯦꯟꯒ ꯇꯨꯡꯁꯤꯟꯖꯕ ꯀꯌꯥꯝꯕꯨ ꯂꯩꯔꯒꯦ?" ꯑꯩꯅꯁꯨ "ꯀꯩꯒꯤꯅꯣ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ, "ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯇꯨꯡꯁꯤꯟꯖꯔꯤꯕ ꯁꯦꯟꯁꯤꯡ ꯑꯁꯤꯒ ꯅꯪꯒꯤꯗꯨꯒ ꯇꯧꯔꯒ ꯂꯧ ꯑꯃ ꯂꯧꯍꯧꯁꯤꯔ ꯈꯜꯂꯤꯕ." ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯅꯁꯨ "ꯍꯣꯏ ꯏꯃꯥ, ꯑꯗꯨꯅꯗꯤ ꯐꯔꯕꯅꯤ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯉꯣꯟꯗꯒꯤ ꯂꯩꯔꯒ ꯆꯥꯕꯁꯤꯅꯗꯤ ꯁꯦꯟ ꯆꯠꯄ ꯌꯥꯝꯅ ꯍꯦꯜꯂꯤ. ꯑꯗꯨ ꯂꯧꯕꯨ ꯌꯣꯟꯅꯤ ꯇꯥꯕ꯭ꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯃꯥꯅꯁꯨ, "ꯑꯋꯥꯡꯂꯣꯝ ꯊꯪꯕꯗ ꯂꯧ ꯑꯃ ꯌꯣꯟꯅꯤ ꯍꯥꯏ, ꯃꯣꯏꯁꯨ ꯀꯔꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯅꯤ ꯍꯥꯏ, ꯑꯗꯨꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯧꯍꯧꯔꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯧ ꯋꯥꯠꯇ꯭ꯔꯦꯗꯅ." ꯂꯧꯐꯝ ꯑꯗꯨꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯃꯤ, ꯍꯣꯡꯅꯁꯨ ꯌꯣꯟꯒꯦ ꯍꯥꯏꯔꯛꯏ, ꯑꯊꯨꯕꯒꯤ ꯌꯣꯟꯕꯅꯤ ꯍꯥꯏꯗꯅ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯁꯦꯟ ꯈꯔ ꯇꯨꯡꯁꯜꯂꯒ ꯂꯩꯕꯅꯤ, ꯑꯗꯨ ꯇꯧꯔꯒ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ." ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯗꯗꯥꯒ ꯕꯕꯥꯒꯁꯨ ꯆꯪꯉꯛꯇꯨꯅ ꯁꯨꯝꯅ ꯍꯪꯉꯛꯏ, "ꯂꯧꯗꯣ ꯍꯥꯟꯅ ꯂꯧꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯒꯦ ꯈꯟꯖꯕꯅꯤ." ꯑꯩꯁꯨ ꯕꯕꯥꯒ ꯇꯌꯥꯏꯒꯤ ꯋꯥ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯇꯌꯥꯏ ꯕꯕꯥ, ꯌꯥꯅꯤꯗ, ꯑꯩꯒꯤꯗꯤ ꯃꯇꯝ ꯈꯔ ꯃꯤꯒꯤꯗ ꯑꯗꯨꯝ ꯌꯥꯎꯈꯤꯒꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯂꯩꯕ ꯌꯥꯅꯤ." ꯇꯌꯥꯏꯅꯁꯨ "ꯃꯤꯒꯤꯗ ꯌꯥꯎꯕ ꯍꯥꯏꯔꯤꯁꯤꯒ ꯅꯪ ꯅꯁꯥꯒꯤꯒ ꯈꯦꯠꯅꯗꯣꯔꯤꯅꯤ. ꯑꯩꯁꯨ ꯃꯤꯒꯤꯗ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯤ. ꯑꯩꯉꯣꯟꯗꯁꯨ ꯁꯦꯟ ꯈꯔ ꯂꯩ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯤꯟꯗ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯁꯥꯍꯧꯔꯁꯤ." ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯍꯥꯏ, "ꯕꯕꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯤꯇꯪꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯅꯪ ꯇꯥꯆꯧꯒꯤ ꯋꯥꯗꯤ ꯇꯣꯛꯑꯁꯤꯗ ꯑꯇꯣꯝꯕ, ꯃꯥꯗꯤ ꯑꯣꯏꯔꯔꯣꯏ. ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯁꯦꯟꯅꯕ ꯋꯥꯠꯂꯛꯄꯒꯤꯅꯣ ꯈꯪꯗꯦ. ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯒꯗꯤ ꯅꯍꯥꯟꯅ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯗꯕꯅꯤ." ꯏꯃꯥꯅꯁꯨ ꯇꯥꯆꯧꯕ ꯀꯟꯈꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯁꯦ, ꯄꯨꯡꯉꯥꯡꯗ ꯉꯥꯡꯂꯅꯨ. ꯍꯜꯂꯛꯑꯒ ꯇꯥꯔꯗꯤ ꯂꯥꯜ ꯑꯃꯨꯛ ꯊꯣꯛꯄ ꯇꯥꯔꯦ." ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯇꯌꯥꯏꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯕꯕꯥ, ꯉꯥꯡꯂꯨꯅꯨ ꯌꯥꯔꯦ, ꯏꯃꯥꯗꯤ ꯇꯥꯆꯧꯁꯦ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ. ꯇꯥꯆꯧꯗꯒ ꯆꯩꯔꯒ ꯉꯥꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ." ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯍꯌꯦꯡ ꯅꯣꯏꯁꯨꯅꯦ ꯅꯆꯥ ꯂꯩꯔꯒ ꯈꯪꯉꯛꯀꯅꯤ. ꯃꯃꯥ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯉꯥꯎꯁꯤꯟꯅꯕ ꯂꯝ ꯍꯦꯟꯕ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯍꯦꯟꯕꯅꯤ. ꯅꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯛꯇꯅꯤꯗꯣ, ꯅꯔꯣꯝꯗꯣꯝ ꯂꯣꯏꯅ ꯂꯦꯞꯄ ꯉꯝꯖꯔꯅꯤ. ꯑꯗꯨꯕꯨ ꯅꯌꯥꯝꯕ ꯑꯉꯥꯎꯕꯁꯤꯒꯤꯗꯤ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯍꯧꯅꯤ? ꯀꯅꯥꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯝꯒꯗꯤ ꯈꯟꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ." ꯑꯩꯅꯁꯨ "ꯍꯣꯏ ꯌꯥꯔꯤꯁꯦ ꯏꯃꯥ, ꯍꯌꯦꯡꯗꯣ ꯏꯃꯥꯅ ꯍꯥꯏꯕ ꯂꯧꯐꯝꯗꯣ ꯌꯦꯡꯉꯨꯔꯁꯤ. ꯑꯗꯨꯃ ꯂꯧꯁꯤꯜꯂꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯧꯁꯨ ꯑꯗꯨꯝ ꯂꯥꯛꯑꯅꯤ." ꯁꯤ ꯍꯥꯏꯅꯔꯨꯗꯨꯅ ꯅꯨꯃꯤꯠꯁꯤꯃ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯁꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯨ ꯕꯦꯡꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯖꯕꯗꯨꯁꯨ ꯃꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯧꯐꯝ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯂꯧꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ, ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯏꯃꯥꯅ ꯂꯧꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ? ꯏꯃꯥꯗꯤ ꯂꯧꯐꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ. ꯈꯣꯡꯅꯥꯡ ꯑꯆꯧꯕꯁꯤꯗ ꯋꯥꯔꯒꯁꯨ ꯄꯣꯊꯥꯕ ꯌꯥꯔꯅꯤ. ꯑꯇꯩ ꯂꯧꯐꯝꯁꯤꯡꯗꯤ ꯌꯦꯡꯉꯨ, ꯎꯁꯨ ꯑꯃꯠꯇ ꯍꯧꯗꯦ." ꯑꯩꯅꯁꯨ "ꯏꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯈꯣꯡꯅꯥꯡ ꯍꯧꯕꯒꯤꯔꯣ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯒ ꯇꯌꯥꯏꯒꯅꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯏꯍꯦ, ꯅꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ. ꯎ ꯂꯩꯔꯤꯁꯤꯅ ꯍꯌꯦꯡꯋꯥꯏ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯤ."
ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯅꯕꯗ ꯀꯔꯥꯏꯗ ꯄꯣꯊꯥꯅꯔꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯎꯁꯤ ꯑꯃ ꯍꯧꯔꯕꯅꯤꯅ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤꯁꯤ ꯂꯧꯄꯨꯗꯨ ꯎꯅꯔꯒ ꯑꯩꯈꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯁꯤ ꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯧꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯑꯝꯃꯤ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯂꯧꯄꯨꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯧꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯆꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯑꯊꯨꯕꯒꯤ ꯑꯥꯗ ꯊꯕꯛ ꯑꯃ ꯆꯠꯂꯒꯦ ꯇꯧꯕ ꯑꯗꯨꯅ ꯌꯣꯟꯖꯔꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯣꯟꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯂꯧꯐꯝꯒꯤꯗꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯕꯕꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯂꯧꯐꯝꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯧꯐꯝꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯔꯨꯔꯦ ꯑꯗꯨꯅ ꯇꯥꯗꯅ ꯊꯥꯗꯣꯛꯑꯅꯤ ꯍꯦꯛ ꯇꯥꯕꯒ ꯑꯔꯩ ꯂꯩꯇ ꯊꯤꯗꯕ ꯃꯈꯩ ꯏꯆꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯈꯔ ꯈꯣꯝꯒꯠꯆꯔꯒ ꯑꯩꯈꯣꯏꯁꯦ ꯂꯧꯔꯒꯦ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯂꯧꯄꯨ ꯑꯍꯜ ꯑꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯦ ꯅꯣꯏꯅ ꯑꯉꯝꯕ ꯈꯔꯗꯨ ꯍꯦꯛ ꯄꯤꯔꯝꯃꯨ ꯅꯣꯏꯁꯨ ꯀꯅꯥ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕꯕꯨ ꯁꯤ ꯍꯥꯏꯅꯗꯨꯅ ꯂꯧꯐꯝꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯌꯥꯅꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥ ꯕꯕꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧꯐꯝꯗꯨ ꯐꯧ ꯍꯨꯟꯈ꯭ꯔꯦ ꯇꯌꯥꯏꯒ ꯑꯩꯒꯁꯨ ꯄꯣꯠ ꯆꯩ ꯂꯩꯁꯟꯗꯨꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗꯨ ꯁꯦꯝꯒꯠꯂꯛꯑꯝꯃꯤ ꯑꯩꯅꯁꯨ ꯇꯌꯥꯏꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯇꯌꯥꯏ ꯅꯪꯁꯨ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯣꯏꯅ ꯌꯥꯎꯔꯁꯤ ꯇꯌꯥꯏꯁꯨ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯇꯌꯥꯏꯅꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯇꯣꯝꯕ ꯃꯤꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯑꯩꯅꯕꯨ ꯀꯃꯥꯏꯅ ꯁꯝ ꯀꯛꯇꯣꯏꯅꯣ ꯍꯩꯁꯨ ꯍꯩꯇꯅ ꯅꯍꯥꯟꯈꯩ ꯌꯥꯎꯔꯤꯁꯤ ꯐꯣꯟ ꯁꯦꯝꯐꯝꯗꯅꯤ ꯑꯩꯅꯁꯨ ꯀꯩꯗꯧꯕꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯇꯌꯥꯏ ꯅꯣꯡ ꯅꯤꯅꯤꯈꯛ ꯇꯝꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯍꯩꯒꯅꯤ ꯅꯨꯄꯥꯅꯕꯨ ꯁꯦꯝ ꯀꯛꯄ ꯍꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯏꯆꯦꯂꯩꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯗꯨꯀꯥꯟꯗꯨ ꯇꯞꯅ ꯁꯦꯝꯒꯠꯂꯛꯄꯅ ꯗꯨꯀꯥꯟꯗꯨ ꯁꯦꯝꯕ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯏ ꯑꯩꯁꯨ ꯏꯁꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯔꯕꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯍꯜꯂꯛꯑꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯅꯤꯔꯛꯑꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯐꯧ ꯍꯨꯟꯈꯤꯕꯗꯨ ꯐꯖꯅ ꯃꯍꯩ ꯃꯔꯣꯡ ꯄꯥꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯋꯥꯅ ꯊꯥꯖꯕ ꯐꯧꯗꯨ ꯋꯥꯍꯦꯛ ꯇꯥꯕꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯕꯕꯥꯁꯦ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯂꯧꯐꯝꯗ ꯆꯠꯄꯁꯨ ꯀꯌꯥ ꯉꯝꯃꯝꯗꯦ ꯂꯧꯗꯣ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ ꯋꯥꯍꯦꯛ ꯇꯥꯏ ꯍꯥꯏꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯏꯗꯕꯁꯨ ꯌꯥꯔꯔꯣꯏ ꯐꯧꯗꯨ ꯂꯣꯏꯅ ꯃꯥꯡꯂꯒꯗꯤ ꯄꯥꯝꯃꯨꯏ ꯏꯃꯥꯅꯁꯨ ꯌꯥꯅꯤꯗ ꯅꯪ ꯕꯕꯥꯗꯤ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯁꯨ ꯗꯨꯀꯥꯟ ꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯂꯨꯒꯦ ꯌꯥꯅꯤ ꯑꯩꯅꯁꯨ ꯏꯃꯥ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯍꯣꯏ ꯅꯪ ꯗꯨꯀꯥꯟ ꯊꯣꯛꯀꯗꯕꯗꯨ ꯊꯨꯎꯔꯣ ꯑꯩꯅꯁꯨ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥꯁꯦ ꯐꯖꯅ ꯁꯦꯟꯅꯧ ꯑꯩ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯒꯦ ꯏꯃꯥꯅꯁꯨ ꯍꯣꯏ ꯆꯠꯂꯣ ꯐꯖꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯝ ꯀꯛꯄ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯍꯥꯡꯗꯕꯅꯤꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯨꯡꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯁꯜꯂꯛꯏ ꯑꯩꯁꯨ ꯊꯨꯅ ꯗꯨꯀꯥꯟ ꯂꯣꯏꯁꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯝꯂꯤ ꯇꯧꯔꯦ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯕꯕꯥ ꯀꯩꯅꯣ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯕꯕꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯇꯣꯝꯕ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦꯔꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯄꯥꯈꯠꯇꯅ ꯊꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯊꯧꯗꯣꯛꯇꯨꯅ ꯂꯧꯐꯝꯗꯨ ꯇꯝꯅ ꯏꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯂꯧꯐꯝꯗꯨ ꯌꯧꯔꯛꯄꯗ ꯑꯩꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯍꯟꯈ꯭ꯔꯕꯖꯥꯔꯥ ꯂꯝꯕꯦꯟꯗꯗꯤ ꯑꯩꯒ ꯊꯦꯡꯅꯗꯦꯗ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯧꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯏꯃꯥꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯏꯃꯥꯕꯨ ꯀꯧꯏ ꯏꯃꯥꯁꯦ ꯃꯌꯥꯗ ꯃꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯊꯨꯅ ꯇꯌꯥꯏꯗ ꯐꯣꯟ ꯇꯧꯏ ꯇꯌꯥꯏꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕ ꯑꯩ ꯂꯝꯕꯦꯟꯗ ꯂꯩꯔꯦ ꯌꯨꯝꯗ ꯌꯧꯔꯛꯀꯗꯣꯔꯦ ꯑꯩꯅꯁꯨ ꯇꯌꯥꯏ ꯏꯃꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯅꯪ ꯂꯧꯐꯝ ꯂꯣꯝꯗ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯎ ꯑꯩꯒꯤ ꯋꯥꯗꯨꯗ ꯇꯌꯥꯏꯁꯨ ꯊꯨꯅ ꯂꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯥꯕు ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯁꯥꯗꯨ ꯌꯦꯡꯉꯝꯃꯤ ꯑꯩꯅꯁꯨ ꯇꯌꯥꯏꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯤꯕꯖꯥꯔꯣ ꯃꯌꯥꯗ ꯀꯣꯡꯒꯣꯟꯁꯨ ꯀꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯇꯤꯟ ꯀꯥꯡꯅ ꯆꯤꯛꯏꯕꯖꯥꯔꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯕꯕꯥꯅꯁꯨ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯗꯣꯛꯇꯔꯅ ꯏꯃꯥꯁꯦ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏꯁꯦ ꯃꯪꯒ ꯆꯞ ꯍꯦꯛ ꯄꯥꯟꯅꯔꯛꯑꯝꯃꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯌꯨꯝꯗ ꯄꯨꯊꯔꯛꯏ ꯕꯕꯥꯁꯨ ꯏꯃꯥꯕꯨ ꯎꯔꯒ ꯌꯥꯝꯅ ꯀꯞꯆꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯑꯍꯤꯡꯗꯨꯃ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯪꯅꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯤꯗꯅ ꯇꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯌꯥꯏ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯖꯥꯔꯥ ꯇꯌꯥꯏꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕ
Sidi mahusani hayeng deva karma loidri phaudi adum sumaina kharadi tawkhini nangbu kibrani kaigi kidonyo imagi thawaini aina sote imagi thawai oiragasu aidi yamne kijai asiba migi thawai bu kamaini kiroidoino adumna wari sanaringada akhina leiriba kaasigi thongdo kana mathanda thingjalai aiga te aiga so khangduna chongkhanarami aduga amuksu imana tumlamba kaasida nupi amana kapagi makhonse muktare aina so kaino te kanano kaplisina nate imagi kaase kana leibazano agi waduda te aina so sumna khumai imagi hakjang thamlidudi mi sangbagi leiramni aina so te moiga puna leirurasi akhoi kaksida leibasi kijarai re si haidana te aiga so baba huina leiriba domda sangami akhoi ni sangapo ubada baba na so noini de sida kaidoba laibano tumoro hairaga aina so baba akhoi sida leirage asumda leibado wakhanje jaja yamna khalli baba na so hera nupana bu kaigino do kyamna kiribo lao sida leiru lao asumna akhoi puna imagi hakjang adu bu sangami nonghengan bagi imagi hakjang adu bu mayam changdana mathau mangam pangthoami imagi thawaini yum masda leibagum saum se kayano ma pirei nongmadi tha jadana lekagi ahlam laktuna tomba doina laururiba lafam adudi khongnang aduda lai thoi hainarabani nangi nupina leitribadu layuknabadagi soidana weiramgani wado tabada babana sutamna sumna khummi khangre da lofamdo aigi nupina yamna pamna leita araiba sen kharada tumkhasaraga leijakhibani lofam adu lauruba sida sigumba khudong thibasi tanaba oire ahladuna sunate noibu laujingaida hana mari makhongdo khara yengba yadro lofam adu lekai mina khangnabadagi kanamata longnati hai noina kamaina laururino babana sotamna mosumna hai khangde loikraba wani da tuwasi mana pamne laujakhiba lofamni aduna su oiraba mali ngaside magi thawai basu puduna chapikre taibangi lela haibasi si oiraba mali wari ngayak saraba matung ahaladu sodum hankre numidangi matam asida khoigida lekpa lakpa myui kharana noigi bagi thawai manba ma lofam aduda he chatpa thengnare lambena so noi magi thawai do thengnai haidana lekai mi me ama wa laungnarabani noi ta dabro haidana hangai waduda te aiga na sungang na sumna hai kaino ta sawbo nang na hari dubo madubo asengbro akoina dumna harabudu ta sawbo na so sumna hari asengmani lofam aduda mina thengna halakpada lambe dagi nupi ma satpa ui hai aduga nupi mana kapagi makhon so tai hai tasengna noi magi thawai na lakai sida tamnaraba khangdre wa laungnare wafam aduda baba so thoraktuna sumna hari deva karma loidri phawde kharadi tawba tabani deva karma se loiba phawde kharadi khangkisi lakai mioi singna mukhangdreda mina hainari se sengbo oiragadi akhoi chu tasengna kiba phawi yumasida lekpa phawba kiba madu poksalai babana su wafam aduda sawningduna sumna hai adu oiragana noisu hayengdagi lekpa laanu kiragadi kaidobagi lekpa laino aigi nupido siningdana sikhibadi nati noina dumaina haibado isu nungaiti babagi wa aduda khusu khanarakpa tare haidana babada wansanduna sumna hai baba mingonda dumaina haiganu yari baba imungda sangbiro akhoi ngayaktang moiga sida lehauragi aina dumna hairubuda baba se tumine imungda sangki akhoina wari watai saduna leiringaida aigi nakta phamba ahlamana ingonda sumna hairi kaino tomba noige thunga dainu urisibo aina su kai uragi karino haidana yangami aina dumna yengubadadi karisu leiramde amukaina su kaino adadi kanasu leiba udena ahladuna so noi magi thawaido sida leiraba mali ayamna kire hayeng khaidi ai lekpa la roige akhuna dumna ngangnari ngaida huise kana kapakpagi makhon so tarami ahladuna so hui kapli baduda soidre noi magi thawai se saida leire aina su tada kaino nangna hali dobo ai khuju lekham lokthoge si haidana iso imungda thuna sangduna khuju lekham adu lokthoami aduwa khuju lekham do thadokduna ka pumba mikhuna khuhalami mapanda mukpu thoroktuna khuna leiriba duda thammi ahladuna so amuk aingonda sumna hairei hayeng khaida ai ahing lekpaga laro ai yamna kire te aina so dumna haibiganu tada noi myam leibagi akhusu sakthok sarini noi muk leitragadi akhodi kamaina tawni asumna matamna sum haukibana imagi sora so dum loikre imagi sora thek loikibaga aina babada sumna hai baba lokphom du yon khrasi kaidawru doina du da sum thamlaga akhoina lokphom do ubada imabu su ningsingba helani adugi sumathakta phatanungda muk thohaningdre aigi wadada babana su nungaitana sumna hairei
Ibungo hujik lokphom do yolaga kaidawruni namagi thawaisu mafam aduda lehuribani hujikti lokphom do leibinaba kanasu leite aduna adum thamlasi karisu tawroi adubu lokphom aduda noi nathan thandadi satkanu salabasu mi loinaraga sasi ado baba noina hana tumlamba kasida baba noi tumluranu babana su karisu tawroi ai tumgi yani noi thabak sakadaba sakro ai ngahaktung pothage te aina su babana thandale hubu yagadro babana su yani noi sakadaba dum sallu ipagi di karisu khaluno yumna lengdana leiraka loire kari mata tawroi babana dumna hairabadu da te ai ga su adum thorami ai su te ai du santuna te ai di lokpham che thaduk ninge athuba matam da yon thokpa pami ai ge wadu da te ai na su tomba baba su masayam na sonsalle aduna baba gi ningba thungnaba matam khradi adum thambirasi akoina lokpham do yoluraga baba gi wakha nungai tana bo oiragani aina so hoi te ai adumaina tawrasi asi haina duna te ai suma gi thabok mafam da dum chatkhre ai so sangkakpham yauraduna dukala du thong hangami sangkak pala ko nupa amna so sumna hari ibunga nogi imagi do bolai ga mata khuram khidabro aina so khuram khide kaidawra ke tada aigi wadu da ahladuna so labuk tu gi lambi ladu da noi imagi masok pum dongna tawba thoi haidana mayamna hainari si noi di kari mata khangdabro aina so kaino ni tada hari dubo imagi deva karma su loina loikre aduga kamaini imagi thawaina mafam aduda kamaina thoktorino akoina yumda halisi sunungti gi lambi ladu phawruga salibani nongmuta khoidadi thengnadi aina dumna harubuda ahladuna su khangdene kamaina tawri bazano mamana masa singdadi uhandraba zara achat awong singdadi noi magi masak mong dongna tawba kaiguma ma thoi haidana khoidi loina unarabani aiso ahladuna hairaktiba wafam aduda yamna nungai jaramdi ahladu sakraba kanda egi wakhanda sumna khalli phare ngasi de isu khara thengna hallagi aduga moina harise chumra yengagi sekhanda na so numidang taba phabu dukanda leirami numidangi pungma pan tarakpa saiwaida te aina soingoda phone tawraktuna kainone tomba nang ngasi di thengida nangba huju phabu halaktribo aina so te ai halakadore mi chinda ngasi di khara thengi agi wadu da te aina su phare halakna batawro ado nangna lakpada tasawdo lambe daga leibra yenga u yumda phange leite kari do mana khalisi aina so asta sawgi wabu kaino phare ta moiso halakna batawragi si haidana iso dukan do thonglo lamaga yum tamna dum halami yum halakpagi lambe lesida khogi labuksi phawduna lakpada aiso amamba sida nupi ma egi mangduda chatpadongna tawribado egi mitna urami aiso wakhanda kaino ne sibo khoi magi thawai wiri bazarane nati mina hainari sibo chumduri bazara asai de wathongna ki dawrida kona de so wakhanda hera isu nupani kaidobugi ki doino si khandana ise muk maise nong khalakpada bajuktal le hobodo muk leiramde aisu mangkhre na kadom da chakra bazano si khanduna isu cycle do kana thawduna yum tamna salami yum hek yobuga cycle do khamaga tayai bu kaurami aina kaubudo tayai su ta duna thorei aduga ingonda tamna hangei kaidorge tomba nangna kokyo kaurido nate nangbu imungta changakpa yadro aina so tayai mai amata puthoro u aigi sase karino matawre aigi wafam aduda tayai su wanga ngamdana imungda changkhraga maikhetama paiduna mapanda thorami maiduna isada wokthokpiraga sumna hangei kaidorge nangbu nasadu ipa pakhalidubo aina so tayai mina hainari se chomme imagi thawaido ai ngasidi urei tayai so aigi wadu de igakakta kaino tomba nangna haridubo imadi leitaba kuirabani kaino nangna uridubo aina so tayai mina imagi thawaido thoi hai ado iso ngasidi misina urabani adumna aiga tayaiga wari sanari ngaida baba se imungdagi kanna nonglai akhoni so kaidawraba jano haidana imungda thuna sangami aduga baba do wonsanduna kaidawrage baba nangna du kanna noiduna akhona adumna hangobudu da baba se noktuna sumna khumai ibunga namana ibu kauri labukta ai hujumak labukta sallage aiga dadaga so wado tabada tu songi aduga tamna baba da mu sumna hai baba imadi lekhidaba koire kaino baba na hari dubo adumaina hai gano baba se koina ngangni budo dumdi khumai adubo mami se so pangdi baba se amuk so tamna sumna hari kanana bu nama leite hairino ai sumagi manakta sallage noi laknindraga lehuro aidi namagi manakta sallani teyage igana baba bu phathaduna sumna hai baba dumaina hainu se akhoi chak thirage chak chana batawrasi akhona baba bu phajanuna thambadu da baba se saungna sumna hairei
Noina ibu phajalise karigino ai chatke thadou noi nama nungsiba khangdabani adunani namase ada mathanda thammisi akhona adumna hairabasu babase angawgadongna machinda soron paro noina dungang tuna lei tanja aduda tasok su laktuna sumna hairi kaino tawriduna baba nangbu kaidorage numito khoi tasok se yam gyan ta ne jumda hala ami akhona su tasok baba se karino matawre nang amukta maiba mata kaubiruso tasong su phare phare noi baba bu senaramu ai maiba du kaururage si hadana tasok su thona sakhirami ngak lerga maiba ma puduna lami maiba duna su baba gi masadu yenglaba matung ibungo noi imaga baba ka si isinga ngaga tai nang baba gi haksang na sondari basi aduna nang baba se layam ta khwiram thoksi adu eraga ti kari su tauraroi namagi thawai su ningamdana sikhebana thawai aduna mafam adu ko satuna leire adu so hayeng labuk tu da salaga layam ta khwiram thosi si hadana baba bu mai baduna yengbirami mai baduna yenglaba matung baba su gyan tamna tamna laami lokfam adu da salaga layam khwiram thoami asumna tawbadagi akhoi yumda kiba piramba babagi masada tawramba sing adu loina phakre masine mayam ngasigi rien hore story mathangi wari thagalakpada mayam punamuk thengnarasi ngasigi mayam dagi kainanabu bidai lauzari